ꯃꯉꯣꯟꯗ ꯖꯤ ꯍꯖꯨꯔ ꯈꯣꯏꯔꯝꯃꯗꯤ ꯃꯥ ꯑꯃꯨꯛ ꯌꯥꯅꯦꯅ ꯁꯕꯃꯤꯠ ꯄꯠꯇ꯭ꯔꯒ ꯑꯃꯨꯛ ꯇꯧꯔꯅꯤ ꯑꯃꯨꯛ ꯎꯅꯅꯕ ꯍꯣꯠꯅꯕ ꯋꯥꯔꯅꯤ ꯍꯥ ꯑꯗꯒꯤ ꯕꯤ ꯑꯦꯁ ꯁꯟꯇꯣꯁ ꯑꯃꯨꯛ ꯊꯦꯝꯅꯕ ꯎꯅꯅꯕ ꯋꯥꯔꯅꯤ ꯃꯊꯪ ꯊꯣꯡ ꯂꯥꯜꯂ ꯆꯠꯂ ꯂꯩꯅ ꯁꯤ ꯌꯦꯡꯉꯣꯕ ꯁꯤ ꯀꯅꯥꯅꯣ ꯑꯗꯨꯗ ꯇꯧꯔꯤ ꯂꯥꯛꯅꯔꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕ ꯂꯣ ꯃꯦꯀꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅꯦꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛꯅꯣ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤꯗꯃꯛꯇ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯁꯤꯡ ꯆꯞ ꯆꯥꯅ ꯂꯩꯔꯦ ꯀꯣ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯔꯤꯒꯤ ꯍꯟꯊꯅ ꯌꯦꯡꯗꯅ ꯊꯝꯃꯤ ꯀꯩꯒꯤꯅꯣꯕ ꯑꯗꯨ ꯅꯣꯏ ꯈꯪꯖꯧꯋꯣꯕ ꯇꯦꯂꯪꯒꯥꯅꯥ ꯃꯣꯏꯅ ꯄꯥꯏꯔꯤꯅꯤ ꯄꯨꯛꯂꯤ ꯄꯥꯏꯔꯤꯅꯦ ꯁꯦꯊꯧꯑꯣꯅ ꯄꯨꯛꯂꯤ ꯄꯥꯏꯔꯤꯅꯦꯕ ꯗꯤꯜꯂꯤꯗꯒꯤ ꯆꯞꯄꯤ ꯊꯥꯔꯒ ꯆꯠꯄ ꯒꯥꯔꯤ ꯑꯗꯣ ꯁꯤ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯝ ꯌꯥꯝ ꯇꯣꯟꯅ ꯑꯩꯈꯣꯏ ꯃꯔꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟ ꯄꯤꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯗ ꯄꯤꯔꯤꯕ ꯃꯊꯧ ꯃꯉꯝꯕꯗꯣ ꯂꯣꯏ ꯃꯥꯟꯅꯩꯅꯦ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯄꯤꯔꯤꯕ ꯒꯨꯖꯔꯥꯠꯇ ꯄꯤꯔꯤꯕ ꯂꯣꯏ ꯃꯥꯟꯅꯩ ꯃꯌꯥꯝꯒꯤ ꯄꯤꯔꯤꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗ ꯑꯗꯨꯝ ꯌꯥꯝ ꯇꯣꯜꯂꯒ ꯀꯦꯝ ꯇꯧꯗꯅ ꯀꯦꯝ ꯇꯧ ꯂꯩ ꯍꯧꯖꯤꯛ ꯏꯀꯥꯏꯗ꯭ꯔꯣ ꯃꯣꯏ ꯃꯃꯥꯏꯗ ꯄꯨꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥꯡ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗꯣꯔꯤꯕ꯭ꯔꯥꯕ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯀꯩꯅꯣꯃꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯃꯥꯟꯅꯗꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝ ꯃꯨꯠ ꯑꯣꯏꯕ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯣꯏꯔꯕ ꯃꯣꯏ ꯃꯥꯟꯅꯗꯦꯕ ꯃꯣꯏ ꯃꯁꯦꯟ ꯆꯞ ꯃꯥꯟꯅꯔꯀꯥꯟꯗ ꯃꯣꯏ ꯃꯥꯟꯅꯔꯀꯥꯟꯗ ꯂꯨꯆꯤꯡ ꯑꯃ ꯈꯜꯂꯦ ꯂꯨꯆꯤꯡ ꯑꯃ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯣꯏꯗꯣꯔꯦ ꯍꯥꯏꯔꯀꯥꯟꯗ ꯒꯕꯔꯅꯔ ꯆꯠꯂ ꯀ꯭ꯂꯦꯝ ꯇꯧꯔ ꯂꯣꯏꯔꯤ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯃꯁꯥꯅ ꯁꯤ ꯌꯥꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯌꯥꯔꯗꯨ ꯂꯧꯍꯧꯖꯔꯅꯤ ꯑꯗꯨꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯌꯦꯡꯉꯅꯤꯗꯅ ꯃꯣꯏ ꯎꯠꯂꯅꯤꯗꯅ ꯁꯤ ꯂꯩꯔꯦꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯦꯝꯃꯦꯅ ꯒꯚꯔꯟꯃꯦꯟꯗꯣ ꯑꯗꯨ ꯁꯦꯝꯗ ꯌꯥꯔꯤꯕ꯭ꯔꯕ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯦꯝꯂꯣꯏ ꯌꯥꯕꯗꯤ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟ ꯄꯤꯔꯤꯕꯗꯨꯅꯦꯕ ꯁꯤ ꯌꯧꯅꯕ ꯂꯥꯛꯁꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯌꯧꯅ ꯂꯥꯛꯄ ꯃꯣꯏ ꯉꯝꯖꯗꯦꯕ ꯀꯅꯥ ꯉꯝꯍꯟꯗꯦ ꯃꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯁ ꯑꯩꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤ ꯑꯁ ꯑꯩꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤ ꯑꯁ ꯃꯥꯒꯤꯗ ꯃꯤ 19 ꯂꯩꯔꯦꯌꯦ ꯃꯥꯗꯤ 15 ꯂꯩꯔꯦꯌꯦ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯕꯁꯦ ꯃꯣꯏꯅ ꯈꯪꯉꯦ ꯑꯥꯗ ꯈꯪꯉꯦꯕ ꯁꯤ ꯀꯅꯥꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯎꯔꯤꯕ ꯃꯣꯏꯅ ꯁꯣꯛꯍꯟꯕꯅꯦꯕ ꯁꯦꯝꯗ ꯀꯩꯗꯧꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤꯕꯨ ꯂꯣꯏꯁꯤꯟꯅ ꯍꯣꯠꯅꯔꯤꯕ꯭ꯔꯣ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯃꯣꯏ 10 ꯌꯥꯎꯅꯤ ꯍꯥꯏꯔꯕ꯭ꯔꯅꯦ ꯑꯁ ꯑꯃꯔꯣꯝꯗꯗꯤ ꯀꯨꯀꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯨ ꯁꯣꯏ ꯇꯧꯅꯤ ꯑꯩꯈꯣꯏ ꯁꯧꯒꯠꯂꯛꯑꯦ ꯅꯥꯒꯥꯁꯨ ꯁꯧꯒꯠꯂꯛꯑꯦ ꯑꯗꯨ ꯇꯧꯔꯦ ꯀꯥꯏꯅ ꯃꯣꯏꯅ ꯇꯣꯈꯥꯏ ꯑꯗꯨꯝ ꯍꯥꯏꯅꯩꯕ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯒꯤꯅꯦꯕ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯀꯨꯀꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯌꯦꯡꯉꯨ ꯃꯣꯏꯗꯤ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯑꯥꯎꯠꯐꯤꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯣꯏꯒꯤ ꯃꯌꯥꯝꯗꯨꯅꯗꯤ ꯀꯔꯤꯃꯇ ꯂꯩꯉꯥꯛ ꯁꯦꯝꯕ ꯃꯇꯝꯗ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯑꯕ ꯀꯨꯀꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯀꯥꯔꯛꯄꯁꯨ ꯃꯌꯥꯝ ꯍꯥꯏꯅꯔꯤꯗꯨꯅꯤ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯌꯥꯝꯗꯨꯅ ꯂꯦꯞꯄꯒ ꯒꯟ ꯀꯜꯆꯔꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒꯥꯟꯗ ꯃꯣꯏꯁꯨ ꯚꯣꯠ ꯀꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯃꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯗꯤ ꯅꯣꯏ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯔꯤꯕ ꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯕ꯭ꯔꯕ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯗꯨ ꯀꯧꯔꯒꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯩꯒꯤ ꯍꯥꯏꯔꯕ꯭ꯔꯕ ꯅꯣꯏ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔꯁꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛꯅꯤ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯏꯅꯤꯡꯇꯝ ꯐꯪꯉꯤꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯅꯣꯏꯅ ꯁꯦꯄꯔꯦꯠ ꯏꯟꯚꯦꯁꯇꯃꯦꯟ ꯇꯥꯝꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯦ ꯚꯥꯔꯠ ꯊꯨꯒꯥꯏꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕ ꯉꯝꯕ꯭ꯔꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯕ ꯔꯥꯖꯅ ꯍꯥꯏ ꯉꯝꯕ꯭ꯔꯕ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ 10ꯁꯨ ꯀꯥꯎꯊꯥꯕꯨ ꯂꯩꯔꯤꯅꯣꯕ ꯖꯔꯃꯟ ꯔꯣꯗ ꯁꯦꯝꯃꯅꯤ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯃꯅꯤ ꯑꯩꯈꯣꯏ ꯃꯃꯤꯡꯗ ꯊꯣꯟꯅꯤꯡꯕ ꯃꯃꯤꯡ ꯊꯣꯟꯕ ꯂꯝꯕꯤ ꯇꯧꯔꯛꯄ ꯀꯧꯕ꯭ꯔꯨ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯊꯥꯡꯖꯤꯡ ꯆꯤꯡꯗ ꯀꯣꯛꯊꯣꯛꯑꯒꯅ ꯑꯩꯈꯣꯏ ꯄꯣꯄꯤ ꯊꯥꯔꯦ ꯀꯥꯏꯅ ꯊꯥꯒꯠꯅꯔꯦ ꯌꯥꯝ ꯇꯧꯅꯩꯑꯦꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯂꯩꯐꯝꯂꯦꯟ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯅ ꯃꯣꯏꯗ ꯀꯣꯔꯗꯣꯟ ꯇꯧꯁꯤꯟꯗꯅ ꯕꯐꯔ ꯖꯣꯟꯗ ꯔꯦꯗ ꯖꯣꯟꯗ ꯀꯣꯏꯁꯟ ꯂꯩꯔꯤꯁꯦ ꯀꯗꯥꯏ ꯃꯃꯥꯡꯗꯅꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯄꯥꯡ ꯀꯠꯂꯦ ꯂꯥꯟꯕꯤꯒꯤ ꯁꯛꯇꯤꯗ 3ꯁꯨꯕꯗ ꯂꯩ ꯍꯥꯏꯔꯤꯕ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯕ ꯑꯗꯣ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡꯁꯦ ꯀꯔꯤꯅꯣ ꯑꯗꯨꯃꯇꯪ ꯊꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯃꯥꯗꯔ ꯄꯣꯛꯇꯕꯒꯤ ꯃꯃꯥ ꯑꯗꯨꯅꯦꯕ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯂꯩꯅ ꯂꯝꯆꯠ ꯁꯔꯥꯛ ꯑꯣꯏꯍꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥ ꯀꯦꯟꯗ꯭ꯔ ꯑꯃꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯃꯝ ꯂꯩꯅ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯗꯣ ꯃꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯂꯩꯇ꯭ꯔꯕꯒꯤ ꯃꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯤꯌꯦ ꯃꯃꯥ ꯑꯄꯣꯛꯄꯤ ꯃꯃꯥꯁꯨ ꯂꯩꯕ ꯑꯄꯣꯛꯄ ꯃꯣꯏ ꯄꯟꯊꯧꯁꯨ ꯂꯩꯕ ꯑꯗꯨꯒ ꯃꯆꯥꯁꯤꯡꯗꯨꯅ ꯂꯝꯆꯠ ꯁꯔꯥꯛ ꯑꯣꯏꯕꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏ ꯂꯩꯔꯦꯕ ꯁꯤ ꯑꯗꯨꯝ ꯇꯨꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯁꯤ ꯃꯨꯊꯠꯀꯦꯅ ꯍꯥꯏꯕꯅꯦꯕ ꯋꯥꯈꯜ ꯇꯥꯕꯤꯌꯣ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯩꯈꯣꯏꯅ ꯑꯣꯅꯔꯦꯕꯜ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯤ ꯑꯣꯅꯔꯦꯕꯜ ꯍꯥꯏꯔꯛꯄꯗꯤ ꯍꯣꯔꯤꯕꯜ ꯍꯥꯏꯔꯛꯑꯗꯤ ꯃꯤ ꯑꯗꯨ ꯍꯥꯏꯕ ꯌꯥꯔꯛꯀꯅꯤ ꯅꯣꯏ ꯋꯥꯈꯜ ꯇꯥꯕꯤꯌꯣꯕ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯅꯣꯏꯒꯤ ꯑꯁ ꯔꯥꯖ ꯚꯕꯟꯗꯣ ꯗꯤꯜꯂꯤꯒꯤ ꯑꯗꯒꯤ ꯅꯨꯡꯉꯥꯏꯔꯕ꯭ꯔꯕ ꯗꯤꯜꯂꯤꯗ ꯑꯥꯗ ꯅꯣꯏꯗ ꯄꯥꯏꯁꯤꯟꯗꯅ ꯅꯣꯏ ꯃꯁꯦꯟ ꯇꯧꯅ ꯅꯣꯏ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯃꯇꯝ ꯃꯥꯡꯍꯜ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯅꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯗꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯕ ꯁꯛꯇꯤ ꯊꯧꯔꯛ ꯎꯠꯂꯒꯗꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯩꯗ ꯁꯨꯃꯥꯏꯅ ꯇꯧ ꯌꯥꯒꯗꯒꯦ ꯖꯤ ꯄꯤ ꯅꯠꯇꯅ ꯌꯥꯒꯗꯕ꯭ꯔꯣ ꯅꯣꯏ ꯃꯁꯦꯟ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯃꯇꯝ ꯑꯃꯒꯤ ꯔꯤꯖꯅꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯄꯥꯔꯇꯤ ꯑꯃ ꯁꯥꯒꯠꯇꯅ ꯇꯧꯔꯤꯅ ꯍꯧꯖꯤꯛ ꯃꯦꯘꯥꯂꯌꯥꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯁꯤ ꯇꯧꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯇꯧꯔꯨꯅꯣ ꯑꯩꯈꯣꯏꯗꯤ ꯑꯦꯝ ꯑꯦꯜ ꯑꯦꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯂꯩꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯇꯣꯂꯣꯞ ꯆꯥꯔꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟ ꯐꯪꯉꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯂꯞꯃꯦꯟꯗ ꯊꯥꯗꯔꯤꯕ ꯄꯩꯁꯥꯗꯨꯅ ꯀꯔꯤꯒꯤ ꯁꯦꯝꯃꯤ ꯗꯤꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯔꯤ ꯍꯥꯏꯕꯁꯨ ꯇꯔꯪ ꯇꯥꯛꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝꯗ ꯇꯧꯔꯒ ꯑꯐꯕ ꯑꯥꯏꯗꯤꯌꯥ ꯑꯣꯏꯕ ꯑꯣꯏꯌꯨꯗꯅ ꯑꯣꯏꯌꯣꯕ ꯁꯪꯕꯤꯙꯥꯟ ꯈꯪꯕ ꯑꯐꯦꯠ ꯑꯣꯏꯌꯣꯕ
saka se adu ore de hongo chawa du ore de na sim sa ya oining bro hol haji se adu no ma chen mak tira ire bak se bai se ari bak se loire ko khoi matam jine ko haye huje ki matam de BJP atai sawale ba be ba pun bagi matam jani ko manipur se bai sak tra kang ho ya nui ba haye tung gi mi ro na nui ba haye tin chilo ro de mi nang ne ko manipur thal mi se nang ne ko sini thal ayu mai tha gi ba isan mang kang ha ki ba ha barak turen thadar ki ba nang ne ko sin han mu le ro de ba adu li ba se ji khan bi o ba adu na ko di miyang mi ro de emele sing ja ko na khorum jari mo ji lo maker ni ko this is ni 하비 아콘데 구름들이 뭐 못비라 타득이라 까리네봐 아주가 뭐는 저와다 뭐 삭티로 뭐 빠이로 코들 내려가다 뭐 메시지 좀 더 많아더나 딜리데 뭐는 아다 아스 머리부 바반나 아스 아둘리 에예 아루 떠우리 에가 그 지지 삼일 퍼트 우너보다 먹도 뭐 와저이봐 삼일 퍼트 뭐 와는 거니 삼일 퍼트 뭐 우너락 삼일들 아이 넘더 버때 아르게 만 비에 산토 좀 우너니 하데 비에 산토 저게 뭐 또 뭐 이제 아미샤 우너니 하이니 cái em cứ chẳng kinh giờ này, anh sáng đi em một bài mình sẽ uống đi hay vậy, lui nó mà cho mà đâu mày mà ăn lạc tới lấy đi hay gì, mà cái chắc đi sang bên đó chơi em lấy em nó bị chắc mà này vậy, em lấy mày làm xin lại hay đi một bài mình sẽ đi uống nè, mà Bombay ra cái airport cái tàu rè hay là cái hắn này video vậy, hắn này video thì mà bạn này tàu cái tàu cái nó vậy, nó yang tuần na, cái em lấy uống giờ mình uống besi làm lali, nó khoai suy cái nào wa kari sing changi habido aduna nu me sen se amata cha bana nu phe bandra ga de sap mandra ga apun me sakti thongra pang bido sakata le ma ge ne kana sung moi pithibhi gi ka leba ab tu sung moi ba aku cha mana na ira ba ga de lepi si to habido nu me sen ni kang kong cha na ma ga ma le u ne ya da ba kem to to tong no ba jimi sarmo khan mangam da ba si nuôi cái này rồi bây giờ ngoài nó mà lên em lấy ôi ba si mình sẽ ôi ba xe à quay cái xe quay cái xe này con nó ba vắt tập ba ba tôi cái con nó cái mông đó khăn là bài na mình hải là bài na hàng người ba tôi biết không sắp mà nó rồi cái Instagram này có cái gì đấy sản đấy ba boxi war ari moi sản đấy miếng xe cái mà miếng rồi tôi chắp chắp ta mà này war mà tầm đấy à quay lấy đến giờ có mình trồng thuốc cần cái đó mà này đang học sinh mà này pasang nuôi khăn đấy cái đó em lấy mang áp tập puchel lâu hay là thì cầu đâm nè, aduga, si khale, web sau cái đâm nè, bia lộc thôi, ha, dùng, si cái process waktu tu ngam dia ba, dili cái lu cing mana ngam dia, ada cái chon cái email memang masuk, adu ngam na bagi, tak semua ngam dia, nuai ni cái merak tadi aku di kangkung cari ni, jurum oye, nunggu ni kita, ha oye memang dia, adu nuai budi, so tunggu miro na nuai bukai, hukda ke hai na, kan biu, adu na dili dah salah kang batamangan bikin Mara samgedana MLA amam de pira bathong mo ngam pura magto chap chan pakthok na gi dang ta khoi dili angam che tok 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 ko chi tak na ga khoi gi akoi to godam ni adona hayeng adu una gani hayeng adu una gi adu to ga ikai re khoi pau chi da khoi hap to idu ikai re bo ai admane thamjege yamna zumba duga munna khanjalu matamda isa na bab tanaraga di isa na ikai jaba phawba haibuduni ojana thambiro wafam se unity is strength haibuduni unity yaudana kedongda sorry injan banga moy amadi chatliba thabatu mai pak bonga moy laingak na hanna yengbidraba manipur jidi koi proxy war gi type ta ani khana bada khano haraga thaujanaraga hena khana na bagi chinba haibuduni hojik tawriba lainga sini ojana thambiro wafam se maramdi ama mu unagani ama mu unabai appointment lowering and unagadari by head to koi PMOD amadi Amit Shah unabai matam jiti aduki matik delay oirani haibaduni masi pulap unity ware akhoi sumana tawrani haibagi point du thambi ba taragadi athubu matam lainga amala kani hain su thambire amadi isa ne koi gi Manipur gi chief minister pambagi moong da sum amana yada amana wa kanthat amana using da sum taw lairagadi aduki matik koi Manipur je sotha gini unity amtang di oibiu adu ruga khoi se sumana lae habu to ni khangan biu habu to ni jan thambire se kari gi su khangoi maramdi numit mangani tarumi su jala bu da Delhi da hol tawra leiba habu si PMOD tarangani amadi Amit Shah tarangani Amit Shah una dringi mamang da mioi ani una na bagi appointment lowering he matam da Amit Shah amdi PMOD una badadi adugi matik delete oirani habu to ni thambire wa fam ju thakachiri oja